अहानबद मरोब पाउ पिजरी लमदम असिदा ड्रग चाबा मदे पुसिलकपि चांग वांखलकलिबा असिदा अहेन मित्येंग चंगलगनि हाइना मणिपुरगी गवर्नर डॉक्टर नाजमा हेप्तुलाना फोंदोखरे लमयानबा हिजम इरावत की चामग कुनुमदोय सुबा मपोकुमन थोरम पाक्सना पांथोंनखरे लमतुसित सेंखरे State level posan ma cycle rally ngasi social welfare minister nemsak kip gana lam thakre amadi more police commando amadi tarani thoi suba assam rifles na miyo ema lupa lakh manga rongi mamal oigedaba wi tablet ka konana phagat khre Kurumjari, Times of Manipur News, yang berbising bukuman ham jantan taram loksari, hosik miam da pau santok nak pijari. Hoki pasai khara sigi manung da India amade North East State singda aina yadrava drug season aba amade pusilapki chang wangklak liba asigi matang da Manipur gi oinesu ahen bamit yang chang lagani haina Governor Nazma Heptulana haikre. Wafam ase United Nations Office on Drugs and Crime Regional Office South Asia UNOCD Rosa amadi Manipur government na kusam naduna sinduna thangmai banda laiba classic granda comprehensive approach to combating illicit trafficking of Afghan opiums and drug situation in Northeast Haiba Team the Pangthokpa International Conference come workshop hodokpagi thoram da haikibani Bangladesh, Bhutan, Maldives, Nepal amadi Sri Lanka dagi lakpa delegates sing saruk yaduna pangthokiba thoram maduda makna makha taraduna India gi Prime Minister Narendra Modi na India bu drug free country ohena batham kibo wafong gi matungina Manipur dasu drug ki mayokta makal makha kya gi khongjang changsile Masida Northeast State Singi Law Enforcement Agency Sing Asi Hena Mapangal Kanhanduna Hona Drabadi Hojik Tangnariba Awaba Asi Kwanbangam Loy Northeast State Singi Oina UNO Sina Lusingduna Hiram Asigi Matangda Special Training Program na Chingba Kaya Pangthong Bagi Apambasu Fongdoke Conducting authentic studies on the drug situation in the Northeast, I would suggest the UNODC to convene and conduct training and capacity building of the law enforcing agencies of all the 6 countries under the regional office. I would suggest that UNODC as the regional cooperation agency takes initiative in establishing a Southeast Asia regional intelligence sharing mechanism in addition to the integrated border management mechanism to counter illicit trafficking. National Institute of Technology NIT Manipur gi hojik lairiba sit masing asidagi henganaba Human Resource Ministry da taksilagani haina Chief Minister N Biren Phongdokre wafam masing ase langol da leiba NIT Imphal gi taruk suba convocation gi thorom da phongdokhibani NIT Manipur na sinduna phangthokpa convocation gi thorom aduda IIT Guwahati gi Director Professor TG Sitharam IIEST Sipur gi Director Professor Partha Sarathi Chakrabarti amadi NIT Manipur gi Director Professor Dr. Gautam Sutradhar su saruyaki NIT Manipur gi Department kya gi haisodi sing su saruyaki wa convocation aduda Chief Minister N Biren makha taraduna NIT Manipur ngasidi leibak asigi yamna masak nairaba Technical Institute ama oire Technical Education amadi Higher Research tongnabagi afaba mafam amasu oire makha tanasu Institute asina ahenba mahiroi kya puthokpa ngamgani haibagi thajabalai Telaba sahi asida NIT Manipurna technical gi lamda lauriba thodang asi asuki matik thaganingai oi taruk suba convocation asida pass tawruba mahiroi sing asina laibak asigi kanaraba kya soidana tawrokani magna Delhi chapa matamda mari leinaba Human Resource Ministry gi makok thongba sing unaduna NIT Manipur gi sit masing henganaba oza amade infrastructure henganaba taksilagani haiki To conclude, I once again wish all those graduating today the very best of their future. I am also confident that they will stay committed to the ethos of selfless work and conduct as successful professionals in the larger interest and the welfare of the people of the state and of the country. Thus, Professor Gautam has started to remember by the students
head, heart, and hand. These three, I am also will start to take these three important things with me in future. Thoramaduda Mai Paklaba PhD student, MSc student, MTech student amade, undergraduate student sing the Chief Minister na award amade medal sing Yantoki. Sarugya Kiva NIT Manipur gi director Professor Dr. Gautam Sutradharna Haikivada Taruk Suba convocation asida PhD student Taruk MSc student Kuntramari, MTech student Humpu amade, undergraduate student Chamaga Kunmanga Mai Paki. NIT Manipur na undergraduate, postgraduate amadi, engineering section manga, science da ahum amadi, humanities da amada doctoral program da mahitambagi kudong saba piri haiki. One H is head, another H is heart. But third H is very, very important to make you to the upper level. That is your helping attitude. That means hold his or her hand. So heart and then head and hands. These three combinations, neither two will work. So these three are very, very, very important for my young students who are going, they have already joined in outer world. They already passed out from the institute, and I hope their grand success in future. Lamyanba Hizam Iravot ki Chamaga Kunhumdoi Suba Mapokumon Thorum Ngasi, Faction of Pangtong Kray. Palan Thorum Gisaroga Moina, Manipur State Rural Livelihood Mission Game, Minyang Makada, Ivudo, Tongzu Lakpa Village Level Federation, Ivudo, Koro Lakpa Amadi, Yimzau Lairembi, Tongzu Part 2 Nasinduna, Lamdamasi, Lunana Tamnasi, Hybo Paugel Puraduna, Miam gi Kongsadama, Tongzu Part 2 gi Akwebada Chakibagalunena, Lam to Sit Senkre. Nasigi Kongsadadu Sarugya Kiva, Tongzu Part 2 gi Pradhan and Kanan Chanuna. Lamyanba Jananeta Hizam Iravona Ninjaramba Amadi, Pamzaba Wakalon Singadu, Nasigi Mirona, Tungin Bangamnaba Honabana, Kunaya Sige, Yaifava Oigini Kanjabadage, Nasigi Toromasi, Pangtopani Haiki. Sexrana Amalay, Aduki Matanga, Koiki Gram Saba, 2nd October, the Pangadam, Sigi Mamanta, Ama Pangtokse, Madugi, Sosen Sabistuka Sumari, Lainana, Akogi Select Group Kangu, Punlaga, Koiki Grams, one side Captain Javani. Lamyanba Hizam Iravot na Pamzaramba Wakalon Adu, Mafung Fana Tabakta on Toklam Lambadi, Nasi, State Asida, Tokai Amadi, Tahidaba, Uhaidaba Toribasi Toromloy, Lusing Basigi, Ningsing Palan Torom, Maset Oina, Pangtopa Topiro, Masigi Mahuta, Amato Oina Puna Tinamina Shihaina, Chief Minister and Virena Fongdokre. Wafam Masingasi, Ahan Boina State Kitakta, Manipur Sarkar Nasinduna, Lila Singkonang Kongda Leva, Iravot Square Leva, Jananeta Iravot Ki, Mitam Maikum Hangdopa Amadi, State Kitakta Pangtopa. Mapong Numit Palan Thoramda Fongdokibani. Manipur Sarkar ge Deputy Chief Minister Y. Joy Kumar, PhD Minister L. D. Kosu, Thoram Mapuena Saruyaki. Chief Minister N. Virena Lusingba, Jananeta ge Mitamadu Maikum Hangdoki Loyena, Lusingba Sigi Mafamda Guard of Honor Supiki. Chief Minister, Deputy Chief Minister Yauna, Makok Thongba Lusingba Kiana, Lusingba Sigi Mafamda Ikai Kunaba Utuna, Laisukatki. Thormaduda, Atoiba Mitunglen Oikiba Chief Minister and Virena Haikivada, Nasi Haiba Numit Asi, State Asigi, Yamna Laibuk Fava Numit Amani. Mamang Sahigi September Kuntrada Pangtopa, Iravadegi Thoromda, Mapomasida, Lusingba Sige, Mitamama, Nasigi Thoromasi, Nangnava Tamgani Haina, Miam the Tazabatam Kiva Adumag, My Partner Tamangam Le. Miamge Asoba Matena, Nasi My Partner Tamangam Libani. Lusingba Jananeta Iravad Asi, Tuan Balupkeana. Kana munaduna lady, Masi Munadana Sarkara Sina Loshinduna, State Kitakta Amatoina, Pangtona Bahiduna, Nasidagi State Kitakta Pangtopa Hore. Maset Pangtopa Topiro, Sarkarna Odarama Tokuna, State Function Oina, Mapamasida, Chahi Kudingo in a Palan Toram Pangtolagani. Manipur Legislative Assembly Gi Mamangda, Tamliba Mita Machina, Kari Haribano Haibadu, Maroina, Legislature Singna, Hena Kanam Gani Haiki. Nasigi Manipur Karma Manipur Singa Tamga Punna Singiga Tamigana Punna Pullaga Naga Semaga Lakwa, Falsakra Manipur say Maset Singdana Sasanama, Tamdana Sasanama, Singisu, Jagamana Sasanama, Tangisu, Jagamana Sasan Dorgana, Tugaram Bado, Madu Punsan of a Magna, common platform Mama, Shemba, United Front Rama, Singdagi, Tamdagi, Loina Punna Yaurkanda,
ngasi Manipur akhoi tawris ma matam du da ngasi dagina sahi chamaga kungi mamang ma ubre aduna mana magi suma maikum muti hangtoktana magi mapok namit palan tawu namis akhoi change khara tawna ba isa dagi hona change aina haijabado aina ngadu tawne na haibe aroi change aina hana tawsi akhoi isa dagi hana hausi aidna admaina thamjaningi Thoramadu MLA Singh Manipur Sarkar ge civil amadi police ki makok thongba lusingba amadi mahiloi sang kaya gi mahiroi amadi oza kya su saru yakhe Chief Minister N Viren makha taraduna missing yam khalapga loinena lainaba mafam leisilakta asidage khara makhai kokna bahaiduna sarkar asina building bylaw ama semle bylaw sigi matungina hana yum sabage G+3 dage henba yaroi haina leirambadu hojikti G+7 fawba saba yaragani haiba wafam yauna kya phongdokhe Iboyama Sumang Lila Sanglen dasu Irawat Celebration Committee ne sinduna Jananeta Hizam Irawat ki chama ka kunhum dai suba mamo kumon thoram pangthokhe thoram gi sorok amoina Manipur gi tongan tongan bam fam singdagi lakpa mahiroi nupi lup amade lanai lup kyana march past sangdamna ke thoram aduda saruk yakhiba CPI gi National Executive Member su oiriba Celebration Committee gi Chairman Dr. M Narana September tha asi aduki matik maru oiba tha amane hairaduna Irawat ki punsida thokiba thodok ayamba September tha da oikhe September amadage kuntra fawbuda Manipur gi mafam kyada Irawat ki mapok kumon thoram palan tawri masimak lamyanba Irawat yenaba leitraba lusingba amani takpuni haikhe Organization sig legislative Janata Hizam Irawat ke competition ki girls group ne ikai kurutur la thok abi ruchim purada ikai Irawat ke He believes in science itihas amasung chalalonsat kaya siyengaga Bigyanik oiba lambi mada sang na panthung chatpa yaba direction yawba samaj ma maduda ni man lamjing na bhondaramba madugi damta khoi puna mangna mangonda saranjali kalibani mangonda respect piribani mahak na lamjing aba magi wakhalon man iramba saireng iramba wareng iramba piramba wakhalon puna mado ngasidi samaj si achumba maike yamada min mibu otpa leitaba mipung khudingmakse hingbagi magun yauna magi phangbam tokpa sakthung phanganba manaba khunai aduni man mangjarambase mado phangnaba honabada ngase khoi man lingkhat piramba party communist party na lepalitan honajari miyamna yawbiratna magi wakhalon se khardang nainaba horupase masigidamak manipur gi praja miyam Assam ki amasung Bangladesh ki praja kaya na horaktana magi mapok palon amasung magi wakhalon nainabagi tanja sidai khoina tobimal khangbo uchari Nakalamaromda lamyanba Irawat ningsing thorom pangba kanglup na su ngasi lamyanba Irawat ki chama kunhum dai suba mapok kumon thorom pangthokhe ngasi thangmai ban thau ground da pangthokhiba thorom aduda contingent kunna march past athoi hen tanakhe Kwa Kaitel Laima Kuzam Laikai Dalaiva Local Youth Development Association Shinduna LYDA gi holding ase Samaga Kunhum Dai Suba Irawat De gi thorom pangthokhe thorom madu gamari lenena handak sahige bosem amadi kosem na loba class 10 amasung 12 ki parikha da mak wang na phanglakraba Laikai adu gi mahiroi sing desu asamba khudol pot piduna ikai khumna ba utke ngasige dignitaries Protection and Preservation Committee Manipur gi minyang makhada lamyanba Irawat ningsing thorom observation committee na sinduna hizam Irawat ki chamaga kunhum dai suba mapok kumon thorom ngasi ya school janmastanda leiba siko ground of pangthokre thorom adu gi saruk ama oina miyamna lamyanba sigi photo da hekaleka tamduna ikai khumna ba utke Samusang Santipur Youth Club nasu lamyanba Irawat ningsing thorom pangthokhe Santipur May Lekai Dalaiva Community Hall da Pangthokiba Thoramaduge, Saruk Amoina, Usara Kayasutake. Thoramadu da Saruk Yakiva, Desam Headquarter Ge Assistant General Secretary L. Lamyan Bana. Manipur Ge Tuan Tuan Bamfam Singda, Lamyan Ba Irawat Ke Ningsing Kumon, Paksana Pangthorpa Si, Kunaya Sige, Afaba Mayonda, Kong Tangjilak Bane. Miyamna Pangthok Nay Haiduna, Lamyan Bagi Matik Magun Kangdana Pangthokpadi Langani Haike. Amaromda Irawat De Palanthorom Asigi Mari Lenena Lilong Bazar dasu Maitei Pangalamadi Maitei Singna Kusamnaduna Akoibada Mosil Livasing Sengdokre Irawat De Celebration Committee Lilong Sinduna Pangthokiba Thoramaduda Sarugya Kiva Lilong Bazar Irawat Celebration Committee Ki Convener Muhammad Murtazarna Lamdam Ama Luna Thamba Haibasi Tinjang Kaijang Daba Kunai Ama Semgatnaba Honabada Yamna Tangai Fadaba Amani
ꯌꯦꯂꯣꯡꯃꯤꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯈꯨꯠꯁꯝꯅꯗꯨꯅ ꯆꯠꯃꯤꯟꯅꯕ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯁꯥꯒꯠꯄꯗ ꯌꯥꯝꯅ ꯆꯥꯎꯕ ꯈꯨꯠꯂꯥꯏ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯉꯁꯤꯒꯤ ꯅꯨꯡꯁꯤꯖꯔꯕ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯃꯗꯤ ꯃꯩꯇꯩ ꯄꯥꯡꯒꯜꯁꯤꯡ ꯄꯨꯟꯅ ꯈꯨꯠꯁꯝꯅꯗꯨꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ ꯍꯥꯏꯈꯤ lamyanba hijam irabot puningsing boina mahagna tawbiramba mahagna chatpiramba mahagna takpiramba adugi makha taba thabak ekhoina khara khajik tawboina samaj asibu lu nanba amadi aikhoigi bu na dektana tinjang lejangdana hingba punchi mare lamu oiba ngamnabagi de pannam aduda aikhoina ngasigi irabot de thauram asibu lilong bazar thawal district manipur sida pangthok chabani Jel Club Tinungainesu Jananeta Hijam Irabot ki Chamaga Kunumdoi Suba Mapokumon Thoramga Mari Lenena. Rolls of Loktak like in Manipur Hyper Team the Hanba District Level Painting Competition ama Tinungai de Pangthokre. Thoramadu da Saru Yakiva Bisnupur District Police ke Additional SP KHH Maniharna. Haukiba matamda Lamyan Balusing Basingna Pam Namba Sakot Lambida Ekoisu Tungin Matangai Fade. Aduga Angang Singbu Sakot Pagi Matau Tamlibene Haiduna Mobile Phone Sizinabasi Section Basumi Haike. Bisnupur District ki manung da laiba tuan ba private amade government ki mahiloi sang kya dagi lakpa apun ba mahiroi chamagani furom na saru yakhe kanglup ani thongna khaidokna pangthokiba painting competition aduge makong mathang takhraba mahiroi singda ahan ba mana oina lupa lising ahum ani suba mana oina lupa lising ani amade ahum suba mana oina lupa lising amaga loinana certificate piduna ponging thawatke ahan ba category da PH Cyprincy LCM School Moirang amasung ani suba category da Sai Sridan Yungkhaibam St Xavier School Tinungaina ahan ba mana sing loke Lamyan Hijam Irabot ki Chamaga Kunumdoilak Suba Mapok Kumonga Mari Lenana Uthabagi Thormama the Youth Development and Cultural Association Trong Laubi TOIDCA Public Relation Organization Trong Laubi Amadi Group Unity Strength Trong Laubi Nasu Ngasi Trong Laubi Makhalikai Community Hall the Pangthokre Thormaduda Trong Laubi Tera Kongsang Bi Gram Panchayat ki Pradhan L Basanta Singh MO in charge CHC Moirang KHS Umananda Singh Ward number 6K Ward member and Surbala Devina Athoiba Mitungnen Singh Oike August ki tang kundagi trong laubi ki tidim lambi ki nak yata kilometer anirom sangna chatharkiba uchara thabgi thorom su loisin ki Amaromda Lamyan Hijam Irabot ki Chamaga Kunumdoi Suba Mapokumon Thoram Lok Jan Shakti Party LJP Manipur State Union Sinduna Bau Parada Laiba Party SG Office the Pangthokre Thormaduda Consumer Affairs Food and Public Distribution Minister Karam Syam State President Thangkhai Jin Ngaite Amade Party ki lusingba kyasu saruk yakhe Laikhidrabagi photo da laisukatuna Lamyan Basibu gi mafam da ikai khonaba utke sahi chamaga kunhumdoi suba lamyan ba hijam irabot ki chamaga kunhumdoi suba mapok numit palan thorom ngase wangjing da su pangthokhibaga loinana Thawal district ke wangjing wangkhai da laiba hawam Robindro na katpa lamyan ba irabot ningsing kangsang haina mingthon ba naungna saba kangsanapam sanglen ama hongnabi matungina hanagi minister Moirangthem nara na sangaduna miyam da kusina khre Salai Kanbalub Women Wing Takyal Khongbal Imphal West na sinduna Takyal Khongbal da laiba NBCA Club ta Lamyan Bajaneneta Hijam Irabot ki ningsing palan thorom pangthokre thorom maduga saruk ama oina saruk yakiba SKL Women Wing ke convener N Zevilana ngasi fawba layo khraba lusing purel Janeneta Hijam Irabona khunai asige paikhalamba thabak thorom sing asi hanna yenglubada ngasi fawba kathokpa amadi leibak miyam gi yaifanabata oiramba asina palan thorom asiga mari lenena ngasi gi mirol akhoina su wakalon sing adubu tung inaba tangai fade haibage pandamda thorom asi pangthokpani haike Politin fate haiba policy politin je tok thok khoina si gi saba hojare mayam am leire saba horiba policy khoina leptana wali baje pibadi ngamoroi dabanina matung tabada makha taba amu akhoi kamai suga dage habaje salai kan ba lup china mateng pange haibadagi akhoi samna jaure mateng ni jaure masing matung taba quality leiba matam go chuna ba thokdok wathok ta chanaba che sing pithabiu harubada mateng pangbirakani haibagi thajabasu bibirabanina atopa lam da leiriba salai ku leiriba member sing thabak subam namang khangdaba mi kaya amanasu salai kan balu basi samnabiraba matungda karam mateng loba yage nakoida leiba karam mateng pibi ba yage haibagina sing basisu amuktang tanasi tanaminas duna akoi iram damche kan bada choba thodang laminno basi haibasi lawminna si haibasi ngasi mi phamje thamjage Manipur Sinba Tungna Pangthong Abagum Laimram Yaifalamjing Love LYLL Sinduna Laimram Santi Bazar Dasu Iravaning Sing Thorom Pangthokre Thoromge saruk ama oina miyamna lamyan ba irabot ki saktam da leisukat ki bagoloina angang singi sereng saidina ba amadi quiz competition na singba thorom kya pangthokhe
Towards Tomorrow Manipur Amadi Free Progress Academy Konthongjam Manina Sinduna Hizam Irabot ki Chama Kunumdai Suba Mapokumon Thorom Ngasi Konthongjam Dalaiba Free Progress Academy da Pangthokre Thoromgi Athoiba Mintunglen Oina Saru Yakiva Urembam Jela Parisat ki member Tinguzam Nilamani Singna Hai Hojiki Mirolna Anuba Amadi Ubang Amlaroidaba Tavakaya Lamyanba Hizam Irabona Torami Adugumlaba Tavak Sing Adubo Horakliba Mirol Asida Kanganduna Makoibasu skill piduna motivation pirabadi satra kharata oirabasu afava lambida chakotpa lambida purakpa ngamgani haina su phongdokhi P Bihari Charitable Trust Foundation Wangjing na sinduna lamyan bahizam irabot ke chama kunumdai subama pokumon thorom ngase Wangjing Laikol gi community hall da phangthokre loinena thorom aduga mari leinena foundation asina lenga ki makhada all age pension fangdriva ahal oiraba miyoi singda hokiba kumjali singani taramari dege leptana pirakpa all age pension su yenthoke Jananeta Ningsing Loop Kaksing da sinduna sahi Chamaga kunumdai suba Jananeta hizam irabot ke mapokumon thorom ngase Kaksing bazar da leiba irabot park da phangthokre Thorom aduda miyamna lamyanba sigi mitamda hegaleka tamduna ikai khunaba utke Swat SHG Pariwar of the NULMG Makhata Kaksing Kuno Municipal Council na Primary Health Center Kaksing Kuno ga khusamna raduna de nulam gi makhada leiba self help group nupi singi nomagi oiba lemna laing gi thorom amanga se Kaksing Kuno bazar da phangthokre Kaksing Kuno Primary Health Center ge Dr. Singamadi paramedical staff sing na saru yaduna pangthokiba lemna laing bagi thorom aduda nupi sing na thengnariba laina layong sing laing badanatana hidak lakthak sisu lemna yenthoki Lamyanba hizam irabot ke chamaga kunumdoi suba mapok kumonga mari lenena ngase hairok part 2 gi mafam khudimakta mausa gi saktam kanbalup MSKL hairok amadi hairok part 2 gram panchayat ki nominee TH Premjit na khusam laduna Hairok part 2 gi lambi gi nak yat animakta usara thaba mamangda thakiba usara sing mapung marai fanaba makong sombiba amadi mafam khudimakta monokai sengdokpa sakhaiduna taramba single use plastic na singba khongatuna akoibe gi phibam luna na thamnaba social service ke mamasu pangthokre Border Town Moridasu Irabot Celebration Committee na sinduna laikhidraba lamyan bahizam irabot ke chama kunumdai suba mapokumon thorom pangthoke more hainu makong laikai da lairiba ima kondong lairembi Harau Bungda Pangthokiba Thorom Maduda Senior Journalist Manindra Konsamna Resource Person Oiduna Laikhidraba Lamyan Basigi Maramda Wafam Kaya Thamduna Tungi Horak Liba Singna Lamyan Basina Pamjaramba Kayabu Ningsing Handuna Punging Thawetke Ngasigi Thorom Maduda Yumthangnariba Myanmar gi Miyoi Singsu Thorom Maduda Saruyake Jananeta Irabot Memorial Trust Jimet Jiribamna Sinduna Jiribam ke RK Sanatombi Devi Vidyalaya gi auditorium da Jananeta Hizam Irabot ki chama kunumdai subama pokumon gi thorom pangthokre thorom madu gamari lenena Jiribam gi miyoi mayon oiriba babu parada leiba Jananeta Hizam Irabot ki mitamda mahiroi singna march parts utuna ikai khunubas utke Agartala Municipal Corporation ki matenga loinena Manipuri Sahitya Parishad Tripurana chama kunumdai suba hizam irabot ki mapokumon thorom pangthokpaga loinena lisingani taramapan the higher secondary amasung metric parikha first division da pass torokrava Tripura gi Manipuri amasung Manipuri Muslim maitei pangal mahiro singbu okpagi thorom pangthokre Amaromda Tripura gi imai bel singi amatangai revalup takhel leimateng banglop Tripura na susinduna lamyan bahizam irabot ki sahi samaga kunumdoi suba mapokumon thorom ngase Tripura gi maitei khul tarau da pangthokre Jananeta hizam irabot ki chama kunumdoi suba mapokumon thorom silchar dasu singlemna pangthokre hizam irabot Simriti Raksha Samiti Kasar ayukta silchar irabot charani da leiba hizam irabot ki mitam da leisu kalaba matung miyam gi oiba santi ki khongsat ama satuna silchar sangit vidyalaya gi auditorium da miyam gi oiba mifam amasu pangthokhe Dalit Sahitya Academy Manipur na sinba observance of lamyanba hizam irabot and Bharat Ratna Baba Saheb Dr. Ambedkar gi thoromga mari lenena Mari ilai lenadaba maungda Dr. B.R. Ambedkar gi ming amadi photo na singba yauna pangthorpa asi live thibani haina Kanglipak Students Association KSA gi Youth and Sports Secretary Sanjoy Khulakpam na phongdokre ngasi KSA gi maya loisang da pangthokpa paugi mifam amada mana makha taraduna miyambu lamjinglamba lamyanba irabot ki wakhalon kayana laibak asigi thabak thorom toromba sengnaba lamyanba gi numit asida mari karisu leinadaba Dr. B.R. Ambedkar ga puna pangthokpa si yabangam loi Miyambu lan lamjing na bahona riba asi karigino haibadu sengdor kadabani. Sindak basimak asigulaba institute natrangna party singna
Manipur ki sauna don lek laba puari ba numising palan tawjing mangda thadok sing na param sing asibu naina duna na masak khangbi gi dawni duna sing laba thabak thorom sing asi matungda tawduna su hona ga dawni mamang da su RSS na sinba 13 August Petrus Day gi thoromda Hindu sing gi lai mori ba Durga gi photo sinar bagi sayed na bandri sarang na ba lebak se lekhrab gi tungda ngasi gi thorom simak torak ba simak yamna lebak thibani amadi matungda asing laba thorom sing asi silak batara badi thorom sing adu sin bada yawri ba mi sing amadi saruk yare ba sing matakta akan mi yeng sangani lonana asing laba thawak thorom sing asi bu thingna ba honrak ba amadi tawdana ba honrak ba tholak ba afabata gi daita puna maksu asilarang torba singna pugodabani lonana asing laba asilarang torba amadi saruk yare mi khudi maksu lebak asi gi puwari amadi lebak asi gi miyang gi mayukta leibani hana tawjagani Lions Club Thobal Greater Centurion Siza Blood Bank and Transfusion Service ka khusamnaduna nongmi oiva blood donation kemama Waikom Mani Girls College Thobal da pangthokre kemaduda Lions Club Thobal Greater Centurion gi nupi thomi kuntrani toina EPK paugi maraktan aten ba brematang nominase Coil Green, India's #1 genset brand by Kirloskar Efficiency Integrated, is now in Manipur. Generator range 2.4 kVA to 1010 kVS DG set. Automobile engineering works at New Chakon Road, Imphal East MI Store Building, 1st floor. Contact us at 9862 566601 or 0385245211. Authorized dealer, Kirloskar Gensets. Break matungda makata pa pau pizari Manipur University gi Ozalobuda University asigi Academic Council na makhoi gi apambagi matungina tawningbata tawrabra haina mahiroi love desamna hanglakle ngasi Kwakaithel Junior High School da leiba lub asigi office ta pangthokiba paugi mifamda desam gi Secretary General Sital Oinamna haugiba me thagi tarik 38 teaching faculties chamaga taramanga launaba thokiba advertisement number 3Y19 da assistant professor gi post 38 yauke aduga notification asigi last date na July 3 ta oike adubu last date loi khraba matung September gi tarik 23 da famkiba academic council gi mifamna hanana guest lecturer oikraba singbu UGC 2018 gi guidelines tugaiduna screening amata tawdana interview yaubada ayaba pk masimak thokriba notification adugi annexessor 2 gi table number 3 da UGC gi guidelines singi matungina logane haibadu aremada tahalle punamak asina university asida professor amadi HOD karana masage kanagadabada yenglaga tawningbata tawre haibasi mayek sengle takle haiki tang kunmari thamapan 2019 da phangkhiba Manipuri University asigi academic council gi mifamda naungna khoi guest lecture sangkhraba oja singbu khoi interview si scanning togdana interview yaungna bagi ayaba pikhiba si masi yamna lebak thibani hana desamna logjai asigumba masa masagi kananaba oijananaba thiboina university asigi thabak thorok thromsingda warep loroposi yamna lebak thibani makata na Sital Oinamna asengba tawba pamba assistant professor karana thong asi yaning de haiduna registrar da wakat kivadu thagani ngaini adubu desamna hanglibadi masagi moral ethics amadi academic position khangdana thabak tawriba miyai sing adu ikaiba phawdabra haibasini maramaduna hiramasigi matangda university asigi administrator na aranba tawbasing adu thidoktuna semdokpa ngamdarbadi mari leinaba higher authority da se thaduna wakalagani haiki mifum kudimangna masigi mayokta leiduna asumba asengba Manipur University da tawhum thoi loinana asumba tawraga masigi posting asi logum thoi haina khanjai aroibada desamna haijening basi academic council gi warepna UGC gi guideline asibu pilot toba ngambra haibasi ojasing gi mafamda hangjari thokliba thogdoba thoksing asi hauji hojik administrator oina leiriba ojana atubu matamda miyeng changbiduna masigi asumaran atumatamda puthokuna lana warep lokriba sigi matangda thabak lokhakadobani karigumba atubu matamda masi thabak lokhotuna asigumba aranba mongda academic council gi lokriba warep asi handonba mati kakhathanbagi thabak togdrabgadi mari nabasigi mafamda desamna che thaduna masigi mayokta sabsana desamna lepkani haiduna mari nabo authority singi puning amkana singthinjar Social Welfare Minister Nemsa ki Gene State Level Posan ma cycle railing ase Social Welfare Director dage lamthakre
Masing yamlaba Anganwadi Walker amade helper kya na saruk yakiba cycle rally adu Social Welfare Department asinduna thabum amasuna satharkiba state level posan ma lotion bage tharunga mari lena pangthokpane. Social Welfare Directorate age hauduna Imphal gi mafung kya da koina sakiba cycle rally lamthab gi tharumda saruk yakiba Social Welfare Minister Nemsa Kibgena ngasugi rally asina posan ma gi kanaba kya miyam da khangan bangam lagani. Lengang na paikhalak liba scheme kya miyam gi yaifana gidamaktani paikhalak liba scheme singa sibu mapung fahan bada miyam na sogot piu haike. Potion magi mapau poduna Manipur gi praya miyam da awareness piba oirasuno amadi ngasi gi rally asina achoba maipak pa oirasuno Potion abiyan scheme asi joint sensitization thoram sing tongan ba district amadi block sing desu pangthokre scheme asina piri ba kan sing Manipur state na phang na ba hot na bada prayami am nasu mateng pangbiyu Ngarang ayuk Paite Tribe Council PTC gi lusingba ani gi marakta thokiba ningai sanggana gi thodok kamari lenena District Administration Lamka Hospital gi koibada CRPC gi dara chamagani phumari gi makada atingba thamkhrai Pausin hai PTC gi CWC gi leader ana hojik Thaupuriba Chairman President amadi Secretary gi mathakta no confidence motion thangalakhi loinena anuba thopuba khanki masigi mathakta nauna khalaba lusingba asina ngasi ayuk pung 3 makharom taba matamda mifam ama pangthokna ba honakhi adubu council asigi thongmisingna mahapu council office da changbadagi athingba thamkhebani thodok asiga mari lena security force na council asigi office solution khra haire curfew si kayam koina thamgadoribuna haiba sapsaba khangma ngamdre ngarang numidang wairam pung mari makhairom tarakpa doida akang naba paw mo phongbudagi kudeng thabida leiba 32 suba Assam Rifles checkpost da More Police Commando amadi 32 suba Assam Rifles na More romdagi tholakpa eco van ama check tawbada miyoi ama WY tablet piece lishing amaga chamapan marifuga konena phagat khrai phagalaba miyoi adugi mamingna Khaimin Lal Tauthang sahi kunipan apokpa thangkho paw Tauthang kawi Churachandpur district ki ti Chanan Faidagini, Hagalaba, WY tablet asi Malem gi Kaitel da Chaurakna, Lupa Lak Manga Lishing Marifudra Mari Romgi Mamal Oibeyai. Fagalaba Polam Sing Adu Galonena, Mue Adu Ngasi Paumi Singi Mamangda Putolaba Matungda, More Police Sinakre. Tawal Kiam Sifaida Leva, Royal Club ki Nauna Sava Club ki Sanglen Ngasi, Wangkem Kendruge MLA Ke Megasandrena Singna, Sangaduna, Miam Kusinakre. Loyena Club Aduna Sinduna Pangtokiba Tungan Ba Thoram Singi, Sahigi Oiba Manasing Suyan Tokre. Lamyan bahijam irawat ki tharunga mari lenena club sangaba ki thoram madu ge athoiba mithunglen gi warolda MLA Megasandrana wangkem kendra si mahangna miyam gi mihut hek oirepadege sakho tharong gi thabak kaya paikhatuna lakle amadi yamna lairaba lupa ama paiba amadi lupa crore paiba mi ani gi punsi mahing manava thak amada puraknaba sangba sagatpagi thabak kan honari Mamang da palamba lengak amadi mahangna miyam da thangnaba aphaba isingi awaba kokhanaba honagani haina thajaba thamkibadu handak waithok da semgadoriba asina thabak haukraba mega water supply scheme asina miyam gi awaba singadu soidina koklahan lagani miyam da pikiba thajabadu mai pakle haina lobu yare marak mayai da yadaba pipeline yawa sing athubada sindoktuna miyam da mapung fana ising phanganaba su honari masida sunatana kendra sigi nupi angang ahal singi yaifa tharang kyasu paikana honari haike Ningthok palingai matamdagi meragi tarani panba numita pangthoktuna lakpa kwak tanba thoramda khausagadaba khausaroi sing yendamnabagi thoram ngasi Govindaji temple da pangthokre Govindaji temple gi manungda leiba chairaf goraf amadi pandit loising na sinduna pangthokiba yendamnabagi thoram maduda laifam khabam ahalup amadi naharol panage khangatlaba khausaroi kyada khonggi khongthang thaujalol kyasu takpi tambiki Hariba thoram masigi saruk amoina pana khausabai pana mari khausananaba pana mari duri laifam pana khabam pana ahlu pana naharu pana hariba pana mari sigi khausanabagi khausaroi sing khangatpa makoi makong khutsamba ade arana hui adagi makoigi thawgalon bebhar da warapa leiba na singmasing adu hayeng leibak miyam mamang tholok matamda aswengam yaudana ba haibdana yandam nabagi thoram pangthok jabani
Autonomous District Council Administration Chandel Nasinduna Council Asigi Hojik Chairman Oriba Dr. Ringo Lamkangna Council Asida Chairman Orapa Sahi Mamapung Parapigi Harau Nungaiba Fungto Pagalunena Isorda Tomizabki Toramamangasi Maki Phone from New Sayang Bilesta Fangtokre Zago Isai Kia Galoina Fangtokiba Nasigi Tormaduda Dr. Ringogi Makedege Atoi Balingbi Passing Amadi Bayang DCC Manung Dalaiba Kulsingin Tosinda Kudol Potsing Piduna Ikaikunaba Utke Loinena Miam Nasu De Ringo Amadi Maki Loina Bida Kudol Potsing Piduna Punging Tawatki De Ringo EDC Chandelge Mikalda Bayang DCC Dage Miam Gimhut Oina Ahumluk Suboina Mai Palutuna Chairman Orekibani Handak Mahana Teleba Matamasida Council Asigi Chairman Orekpada Paikat Kiba Tongan Batapok Toram Singbu Miam the Kangan Boina Pangtoliba Nasigi Toramaduda Wanganoi Kiana De Ringona EDC Chandelge Chairman Orekpada Mangna Paikat Kiba Tabok Toram Singbu Tagat Pamadi Apenba Pongdona Ki Nasigi Toramaduda EDC Chairman De Ringona Mahaki Oiba Warul Piraduna District Council Chandelda Tabak Toriba Singasina Tabak Toram Kya Tauningbada Fangi Awatpa Kya Laibana Mating Tongna Tabak Tobungamdri Masikalubada Mapimapa Amoina Karigumada Puning Nungsiba Kapning Bafawi Adomainamak Mayam Punamake Puning Pelhan Bangam Derbasu Council Sigi Maikadegi Pang Bayaba Mateng Karada Orebasu Pinaba Honaduna Lakli Haiki Office की staff सिंगी आमना interest लेबा energy लेबा आमना सबक सुनुबा लेबा तो मप्पा मप्पू ने शिल्लांग दर्द के दो तुम लो अगर office है मरमत है नहीं नहान 8.5 years सही तरह में उनसे 8.5 years सिर्फ district council से करीनो government आते नंग आई डिफरेंट उन्नत भी है Kwakta Municipal Council Sinduna, Bisnupur District Kwakta Municipal Council Goina, Swats Sarvekshan Lisingani Kungi Saruk Ama Oina, Swats Tahi Seva Plastic Waste, Sramdangi, Thorum Miamgi Oiba, Relia Magalunena, Kwakta Bazar Community Hall of Fangtokre, Toromadu Municipal Council Sigi, Solid Waste Singi, Source Segregation, Hongdoki Bagalunena, Twin Dustbin Sing, Council Sigi Akoiba Ladiva, Educational Institution, Taret Amasung Commercial Establishment Yankaida Kinanaba Yantoke. Rally aduda amutang sizinaba plastic thadok lasi amon akai mafam sana hundok lasi isage akoiba lu nana tham lasi nalada plastic langthok la roisi kwakta bo lu nanba lainatina laitaba saharama ohelasi haiba slogan sing sizinake thoromga mari lenana ex chairperson Muhammad Meherudina Kwakta Municipal Council na paikhalakpa thabak thorom sing asida Kwakta Municipal Council ge akoibada lairiba miyamge mateng yaudana oithokpa ngamloi haiki Paugi Maragtan at Embabrema Luxury. Mahindra Tractor Showroom na Monsoon season na lakota Monsoon offer pijiri India da Saba Annapurna domestic mini rice mill amadi grinder akak naba matam kharagi oina company na offer price ta miyam da phanganjari ho sangbay ma takpata electric prepaid ta subnata ki lupa ni makhai mai chai besan morok yangang marumarang hawai makhal sul takpa yarba grinder su phangbiragani rice mill da phau pudra seng takpagi awab leitraba yumgi sangoi kasin amada hillaga isa Adam Pok Takchaba Yaraba, Cheng, Wai Manghandraba, Cheng Kainadraba, Annapurna Domestic Rice Milling. Akupamarol Gidamak links in Birau, Mahindra Tractor Showroom, Malom Bazaar, Pizza River offer price Kikudong Saba Simiam na Labiho, Akak Nabamatam Karakaktan. Breakematung Damayam Butaram Luxury, Makata Pogda, Empowering Youth for Progressive Sense Cyber Pogjal Puba, Nipuni Thorak Suba. Vedayu ni amadi freshers mil ising ni taramapan gi thoromgasi paumai naga sidomaida mi imphal na sinduna imphal gi chimerong dalaiba Tribal Research Institute fangthokre thormadu da saru yakiba PNTMI gi president LD Miller Pauna khunai ama sakhot hange hairbadi inkhalak liba na hasing lepalaitana honaba akangkan batangai phade haiki Dalit Sahitya Academy Manipur na sinduna sahi supa pangthokadaba lamyan bahijam irabot amadi Bharat Ratna Baba Saheb Dr. B.R. Ambedkar Lishingani Taramapan gi palan thorom ngasi Imphal Manipur Press Club ta fangthokre thormadu da saru yakiba Bharatiya Dalit Sahitya Academy New Delhi gi National Secretary Yumnam Mahendra Kumar Singna aikoina punsinba amadi punsida mahi masing haiba amadi aikoi gi hak tanba yamna tangai fade ngasi lamdam masida nong makangdana function kya pangthoknari tawbutabu function adugi nunggi oiba wahanthokti ngasi fawba kanamatana masa khaina thijen kiba leitri ngasi dege horaga Dr. B.R. Ambedkar na pamjaramba wakhalon adu sahi ama chupna palan torpadu handaka tharga sahi mari fare hariba palan thorom asige saruk amoina national amade international gi thakta manamatum phanglaklaba mioisingda ngamjaba khudol Dalit Manipur gi maikadege pijabani haiba wafung kya phongdokhe
मोटोसिदा यावजबा बी एजुकेटेड बी यूनाइटेड डू स्ट्रगल अखोई अहानबद पुनब म चंगी लाइरिक हेबा म चंगे अदगी अखोई पुनब म चंगे लोइना अखोई हक तानब म चंगे मसिगी मोटोसिदा अखोइना थमजरगा मणिपुर मसी चही की सुदम पांथोक चबनी मणिपुर द नतना अखोइना तोंगान तोंगान बा हंदक्तसु फेब्रुवारी द नेपाल द पांथोक चरुरे अदुग जून द सिंगापुर द पांथोक चरुरे हौजिक अमुक डिसेंबर द अखोइ दिल्ली दम पांथोक चगनी जनवरी द जापान दम पांथोक चगनी सुमाइना अखोइ मालेमगी तोंगान तोंगान मफम द चही 10 सि चुपना पांथोक चरकपने हौखिबा लिसिंग अनि 13 की अक्टोबर थादा लमदम मसिगी इहान हानबोइना एलईडी बल्ब पुथोखरबा मतुंगदा ngasi इम्फाल वेस्ट लमफेल सना कटेल पुखरी असोबा ऑपोजिट बाघे स्टूडेंट्स बोर्डिंग द लैबा सियोन प्रो प्राइवेट लिमिटेड ना नहोंगना नॉर्थ ईस्ट इंडिया दा इहान हानबोइना पुथोकपा अल्कलाइन आरओ वाटर फिल्टर एलईडी टीवी वॉशिंग मशीन इंडक्शन प्लेट फ्रेशर यावना इमुंग मनुंगदा नोमा कांगदना तंगाई फदना सिजिनदबा चंद्र याद्रबा पोलम क्या लॉन्च तौबगी थरम ngasi सियोन प्रो गी ऑफिस ता पांगथोखरे थरम मदुदा कंपनी असगी डायरेक्टर एन टोम्बी सनाना ngasi putholiba polam sing ase quality da manajarbsu mamal gi matang da atuki mati khenaba laigani polam sing asige mamal atopa company singa sangdana bada ka hena mamal tabana laibang miyam nasu hena pangoni habige asobu thajaba thamjari nakalamorom da ngasi manipur da phongba paw se khara da company asigi ming sizinaduna miyoi kharana laibang miyam da namthak tawna bahonari ba asi yamna laibuk thibani masida miyam nasu section bio haiba wafum kya phongdokhi newspaper da koigi amna nungaitaba haigdra kai haigdra akoi company sigi akoi maming haitare vision pro jibu ngarang akoi launch tawre ana atopa farm gi mami farm na seasonaraga company sigi vision pro ji aro filter ji launch tawre na tie up tawraga hariba company ji sine ba akoi ngasi khabar thengnajare without any agreement da adu akoi gi site gi di company gi site gi di adugumba tie up tawba adigi akoi gi logo amadi akoi gi brand name jibu moida adumagi tawya bigi right akoi da पिजगिब लेते ओनली अखोइना तौजरीसिदी अखोइगी डीलर सिंह हाइतार सब डीलर हाइतार लोकल डीलर सिगी खुथांग दा योम नतना अदुमाइना अखोइगी ब्रांड नेम दा सिजनरगा हाइबा टाइप तौरे हाइबा वाइसिदी खिदंग अदुगुम अयाबदु पिजगिब लेते लिलोंग डेवलपमेंट फोरम एलडीएफ ना सिंदुना ngasi तुरेल अहनबी दाम दा लेवा 5 स्टार इंग्लिश हाई स्कूल दा नोमगी ओइबा लेमना लाइम बिगे केम अमा पांगथोखरे तोवान तोवान बे स्पेशलिस्ट डॉक्टर मरी अमदे मेडिकल ऑफिसर मरी न सरुक यादुना पांगथोखिबा लेमना लाइम बिगे केम अदुदा मियोय सहम यांखैरोमदा कानबा फंगहनखिबगा लोइनेना दरकार लेबा हिदा लांगथक सिंग सु फंगहनखे लोइनेना थायराइड किडनी फंक्शन टेस्ट लिवर फंक्शन टेस्ट हेपेटाइटिस डेंगी लैपिड प्रोफाइल मलेरिया एचआईवी न चिंगबा तोवान तोवान बा टेस्ट मखल तराब हुमदोइसु लेमना फंगहनखे केम मसिगा मरी लेनेना वारोल पौमी सिंगदा पीबदा एलडीएफ की प्रेसिडेंट एमडी नईमुदीना केमसी मरोइना अइंगसा लोनरकपगा लोइना मखल मखा कयागी अनाब कया सिदगे साफना लैनबा पांथोकपने ngasi केम पांथोलिबा मफम असि लिलोंग केंद्रगी मनुंगदा सोथना लैबा अमदि अना लाइन के अवाबो कया थेंगनरि हाइबा वाखलोंदा मफम असिदा पांथोकपने हारेदुना एलडीएफ ना सोथरबा लिलोंग केंद्रबु मानव थाकता पुरंगना बहोनबदा मियामना सगपियो हाइना अपील तौखि मम्मी थवान फाउंडेशन ngasi lamyanba irabo numit ke mari lenena free medical camp ama thiam konjinda pangthokre hariba free medical camp asida manipur film industry ge actor kayana volunteer oiki homeopathy ayurveda ophthalmology dental general medicine gynecology ENT ortho department ge medical associates singna saruk yaduna pangthokiba medical camp aduda punna miyoi chamri ge kunthra tret lomda lemna laing phanganki ngasi khoigi lamyanba irabot numit siga mailena na khona pangthok seriba medical camp lem nana layang ba madi lem ne hidak pibegi pangthok seriba mafam si koigi thiam konjindani ado masi mami thawan gi oina khoina manipur ge ba karigumba haba thaba khardang torom si haiba pandam sida khoina pangthok seriba free medical camp mani maroina ngasi gi camp sida hojik phawbada khoi The Cultural Forum Manipur Sindna UK amasung Europe Laibak da chalubagi paudom haiba hiramda ngasi Manipur College ke auditorium da nomgi oiba study circle gi thorom pangthokre thorom aduda UK amasung Europe Laibak da chalubagi paudom haiba hiramda Professor Thoiding Jam Tombina wangangki ngasi pangthokiba thorom adugi matangda forum gi General Secretary Ketri Rajena Manipuri culture amasung literature gi matangda masak naiba mioi kya na tuan tuan bahiram singda marik juba wafam kya thamduna hogalakliba
nahasing amadi maheroi culture amasung literature gi matangda hena wakal tahanabgi pandamda thoramasi pangthokpani haike. Matamamai General Secretary Oibiramba, Matamdu the Yam Tona Pana Culture from the Katopiram Lava, Professor Toydingham Tombi, Haidamiam Kana Biriba, Waja Asida, Mahakna Hunter, UK, Amazon Europe, Levaxing the Saluba, Maduda Mahakna, Art Kiwim Yingda, Tena Birakpa, Madugi Pogdo Madu, Aquina Miam, the Tambina wing the Hajarubada, Mahana Yabiraktana, Hariba. UK Amazon Europe Levaxing the Salubi Pogdam Haiba, Hiramasita Tamjaraga, Aquina Isari Chakalasi, Aquina Pang Toxeribani. Ngasigi thoramadu the Cultural Forum Manipur gi thage se phong ritu amasung Dr. IR Babu gi khangalaba bhargi sareng koba maitei mekte iba sareng lairik amasu phongki. International Translation Day gi palang thoram ngase Sahitya Thopanglup Imphal na sinduna Jawaharlal Nehru Dance Academy Imphal gi auditorium da pangthokre. CSC gi oina Nongthongbam Kunjamon Translation Award 2018 West Bengal gi Durgapur gi aiba Nongrakpam Ranjita Sarkar da Kusinakre. Ngasi pangthokiba thoramadu chief guest oina saruk yakiba Chorus Repertory Theory gi Theater gi Chairman Ratan Thiamna translation yaudana lamdam ama sakotpa yaroi. Ngasi mana piriba si asamba ojerabasu Nongrakpam Ranjita Sarkarna lamdam asigi wari wakong kya translate tawduna Manipuri literature bu mapalamda masak takpa haibasi mirol asigi oinadi mapal naidraba khudolni haike. Aina chahi kaya gi muangda aina Burma da chalubu matamda ꯑꯩꯈꯣꯏꯒꯤ ꯆꯦꯟꯕ ꯎꯅꯕ ꯆꯠꯄ ꯃꯇꯝꯗ ꯑꯩ ꯇꯨꯡꯁꯦ ꯀꯨꯏꯅ ꯀꯔꯤꯒꯤꯅꯣꯗ ꯃꯤꯂꯤꯇꯔꯤ ꯔꯤꯖꯝꯅꯤꯅ ꯑꯗꯨ ꯂꯤꯇꯔꯦꯆꯔ ꯊꯤꯡꯖꯤꯜꯂꯕ ꯖꯒꯣꯏ ꯊꯤꯡꯖꯤꯜꯂꯕ ꯏꯁꯩ ꯊꯤꯡꯖꯤꯜꯂꯕ ꯃꯇꯝꯗꯨꯗ ꯄꯦꯟꯇꯤꯡ ꯈꯔ ꯑꯩꯅ ꯎꯏ ꯄꯦꯟꯇꯤꯡꯁꯤꯡꯗꯨꯗꯩꯗ ꯐꯣꯡꯗꯣꯛꯏꯕꯗꯤ ꯃꯈꯣꯏꯁꯦ ꯀꯌꯥ ꯌꯥꯝꯅ ꯁꯄ꯭ꯔꯦꯁ ꯇꯧꯔꯒ ꯊꯝꯃꯒꯦ ꯍꯥꯏꯗꯅ ꯃꯈꯣꯏꯒꯤ ꯀꯂꯔꯁꯤꯡ ꯃꯈꯣꯏꯒꯤ ꯔꯤꯗꯃꯤꯛ ꯀ꯭ꯋꯥꯂꯤꯇꯤ ꯃꯈꯣꯏꯒꯤ ꯍꯥꯏꯅꯤꯡꯉꯤꯕ ꯄꯣꯠ ꯃꯌꯥꯝꯁꯦ ꯑꯦꯛꯁꯄ꯭ꯔꯦꯁ ꯇꯧꯗꯅ ꯊꯦꯠꯇꯅ ꯕꯖꯥꯔꯗ ꯊꯝꯕꯁꯦ ꯁꯤꯗꯤ ꯉꯁꯥꯏ ꯃꯤꯂꯤꯇꯔꯤ ꯔꯤꯖꯝꯗꯨꯅ ꯁꯤ ꯔꯤꯚꯣꯂꯨꯁꯟꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯈꯤꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯦ ꯆꯥꯎꯈꯠꯍꯟꯒꯦ ꯍꯥꯏꯔꯗꯤ ꯀꯜꯆꯔꯁꯦ ꯄꯦꯟꯇꯤꯡꯗ ꯈꯪꯗꯦ ꯑꯃꯗ ꯈꯪꯗꯦ ꯄꯨꯁꯜꯂꯛꯑꯒ ꯑꯩꯈꯣꯏꯗ ꯀꯔꯤ ꯑꯣꯏꯒꯗꯒꯦ ꯑꯩꯈꯣꯏꯁꯤ ꯇꯧꯕꯤꯅꯕ ꯑꯩꯈꯣꯏꯒꯤ ꯋꯥꯔꯛꯁꯨ ꯑꯃꯨꯛ ꯇ꯭ꯔꯥꯟꯁꯂꯦꯁꯟ ꯇꯧꯕꯤꯅꯕ ꯑꯅꯨꯕꯥꯗ ꯇꯧꯕꯤꯅꯕ ꯃꯤ ꯀꯌꯥ ꯄꯨꯁꯜꯂꯛꯄ ꯍꯣꯟꯖꯜꯂꯛꯄ ꯗꯔꯀꯥꯔ ꯂꯩꯔꯦ. Khwai Nungseng Sintalup Khansina Sinduna Numit Mangani Sina Satharakpa Feast and Holiday Kem Ngasi Singkham Kobikul Usoipokpi da Loisin Khre Kemaduda War Culture Training Financial Literacy Training Skill Development Program na Singba Pangthoke Pangthokiba Kemaduga Marilenana Kansigi President Tensubam Laisemba Maitena Ngasigi Feast Kem Asi Kundaminariba Furup Singi Marakta Nungsi Sanaba Henganavagi Pandam da Pangthokpani Lakadoriba Lisingani Kunithoi gi Mikhalda Leibak Kunagi Thavak Tasingna Tawgadaba candidate Yauragadi Kansina Saugatkani Haina Makatana Fongdoke Manipur Equestrian Association da Federation of India EFI na Indian Army gi train Tauraba Sagol Taruk Ahongba Mamalda Piragani Haina EFI gi President Lieutenant General Gopal Arna Thazaba Pirak Lahaina Manipur Equestrian Association gi Vice President and Tombiras na Fongdokre Ngasi Imphal gi Polo Ground da Paumi Singa Unaba Amada Mahana Makatara Duna Hairiba Sagol Makhalasi Manipur da Laitaba Hanadagi Darkar Lairiba Sagol Makhalamani EFI na Makatana Sagol gi DNA Khangdoknaba microchips Yankhayamasu MEA da Kusinarak Lahairi Pony Lairiba horse riding the Manipuri pony farm Torise Akogi pony Samaga Tara Matoi Laireko Samaga Taramatu Sam Kunchu sometimes we do sing Jauraka DMC Adu Mbogado Ado Akoi Samaga Taramatui Sigi DNA test the Yanana Sida Taurani Aduga Tay club interested or sing Jiguju Apaba Sagon playing horse sing Karasu Koi chance PC and a Kali Ado do the Moi it's up to them Aduga Akoyi di Sushon Taurani Dugi Paudu Miam the Kanganjan in Mayuani Manipur dagi Monica Ingudamda National Youth Icon Award Lisingani Taramapan Kusinara Kray Award Asi Thasigi Kuntareta New Delhi da Pangthokiba World Youth Summit Lisingani Taramapan gi Thoramda Kusinara Kibani International Youth Committee na Malam gi tungan balibak singdagi Award Asigidamak Naha Mudramapan Khankatkrapagi Manungda Monica Su Mahangna India da UN Sustainable Development Goals Kidamak Lauriba Thodang Adubu Sakhangnaduna Award Asi Pirakibani Panbayabadi Monica tungan ba International Youth Platform Singda India gi Mhut Sinduna Saruk Yarurabani
Jananeta Hizam Irawat ki Chama Kunumdoi Subama Pokumunga Mari Lenena, SDO Moirangna, Kongba SDO Moirang, SDC Moirang, SDC Headquarter Sub Registrar Moirang Office Complex ki Koibigi, Lamtusit Sankre. SDO Moirangna Konba Office Amadi, SDC Kumbigi Staff Singna Puna Saru Yaduna Office ki, Manung Amasung Campus ki Akoiba Sit Sangwi Tabak Sing Pangtoke. Apun Banupi Luf Anul Bisnupur Nasindana ngasi Bisnupur New Mini Secretariat Lambi DC Rota U Makong Sombagi Thormama Pangthokre. Thormaduda Anul Bisnupur gi Thomi Kya Nasaru Yaraduna Bisnupur DC Block Lamkhai Lambi gi Nagyata Tharibu Uzara Sing Makong Somke Uzara Asiva Sing Anubasara Sing Thajin Ke Malem gi Aingasa Honglakliba Asida Asangba Malem Ama Amuk Sengkotpada Karata Oirebusu Mating Oinamgi Pandamda Thorangsi Paikatpani Hairi. Thanga Chinkha People's Resource Development Association PRDA Bisnupurgi Children Club Thanga Chinkha Amadi Singha Maira Paibi Kusamnaduna Free Plastic and Sep Loktak Lek Haiva Wakalonda Domigi Oiva Lamtu Sengbuge Amadi Plastic Polam Sing Kundokugi Thormama Pangtokre Thormaduda Saruyakiva PRDA gi Field Assistant Ningthogzam Vidya Laxmina Plastic ki Polam Sing Ashina Mioi Bada Swan Batanatana Loktak Patsu Mangsila Nabagi Asogomaram Ama Oirakli Plastic ki Polam Sing Free Oiva Lamdam Ama Ohensi Haina Miam the Paugel Pinabagi Pandam da Thoromasi Pangtopani Haike. Thanga Sinkha Asa Angalwadi Worker, the Children Club Angang Singalona Rangasi, the Taujariba Campel, Asi Loktaki, the Toiva Pollution Kitanga or Septum Navagidamata, plastic free campel Matozavani, Mayam the Hygienic, but the plastics in Sana, Madi, Pazana, Tamsi Havasi, Mayam the Hygienic. Marisuba Mitay Sadu listening in Taramapan Gisangdam Sigi Manungsa Dangasi. Oiriva Kanglai Kunagi Fiba Masida Nupi Singi Togdang Haiba Hiramda Kangalava Jangdam Loi Singi Masamasagi Wakalon Fongdopugi Tormama Pangtok Rehaina Marisuba Mitay Sanu listening in Tarampangi Organizing Committee na Tador Paserol Amana Hairi Committee Convener Warepa Namira Pamsana Kujek Piduna Tador Paserol Amada Jangdam Basida Grand Finale Gi Oina Kangalava Jangdam Naroi Kunmapana Magi Aning Basing Fongdona Kihari Paugi Maraktan atin babrema Tagalog Gitam University Visakhapatnam da BSc Nursing amadi MSc Nursing in NPCC gidamak female candidate singna admission to bibi yaragani. Campus manung da masagi hospital laizaraba medical college ni. Room amada mahiroi ani khaktamak laiba lift facility yauraba amadi yamna hygienic oiraba hostel yauraba campus ni. MSc Nursing the admission fanglaba mahiroi singda tha khudingi stipend oina lupa lising tara fangani. Tuition fee structure BSc rupees 30,000 per year. Food and accommodation rupees 45,000 per year. First to fourth year same fees. MSc Nursing in NPCC fees rupees 1.5 lakh per year. Food and accommodation rupees 45,000 per year. Eligibility BSc class 12 pass physics, chemistry, biology and English 60% in aggregate. Manipuri mahiroi singi oina entrance test yaudana direct admission tobiba yagani. Subnataki seat taramanga khaktani. Akupa marol gidama contact tobirau Educare Zone near Bosem Babupara, phone number 60090622261 Natraga 87940262277. Break Matungda Makata po Pijari. Manipur Literary Society Infal Asinduna, Brazamani Mangang na Iva, Manjanambu Kaupa Siring Lyric Amafongkre. Lyric Pomgi Thoramasida, Manipuri Advisory Board ki Convener, Nong Maitem Kiran Kumar. Manipuri Literary Society ki President Samurai Lakpam Pralat Sharma Amadi C-Webs Infal ki President Salam Tombas na lyric asigi matang da wangang ke. Sareng lyric ki Aiva Brazamani Mangang na lyric asida sareng humbudra yauri punamag romantic poem ngaktani. Punsigi mamay oiraklaba matamda lyric phong mangamjabasi nungaije haiba wafong kaya phongdokhe. Aiva sigi oina phongkrava lyric singi manungda single inungan be tangkhulgi wari iram leisinia panbayai. Nokfode Cultural Foundation linkhat ki vasahi kunmanga mapung farakpagi Silver Jubilee ki thoram ki saruk amoina ngarang Dulalend da leiba Children Home da nongmoto eribasu nokhanba harauhanba ngamnapagi pandam da nokfode gi kumai utpagalonena angang singda atum hau pijakre thoramadu da Mahila Kalyan Samriti ki President Srimati Bimala Vice President and Jamoni amadi nokfode ki Producer Director Thodam Rohinu Kumar amadi nokfode Cultural Foundation ki Silarani na Sarugyaki Haina Foundation asina Thador Pacherolam Harakli. Kanglaywood Cinema Amasung Film Brothers Film Kusan Naduna Putokpa Ahanba Manipuri short film
Kanta Hogdaba Mikov Ngarang Ayane Hall Moirang da Honobi Matungina release Tokray. Toramaduda Thanga Kendrogi MLA, PDA gi Chairman T. Robindra Singh, National and State Awardee KH Indrakumar Singh, President ISTV Network and Filmmaker P. Prafulona Athoiba Mithunen Singhoina Saruyaki. PDA gi Chairman Su Ariba MLA T. Robindrana Manipurda award fangba film kaya puthokre digital film puthokpadasu Northeast Manipurna khwaidagi heli aduna matungdasu award fangba yaba akanaba film kaya puthonaba honabiu haina phongdokhi tharomgi sorok amoina cultural program kaya utkibaga loinana artist singbu khudolpot sing piduna pongning thobat khrai sini koi Manipur chawthuk chne oi base akoi Manipur se yang missing yamdaba yamna picture iram daba mo oi basu akoi site koi kalagi lamdati koina Bharatda adukki matik khomang chawsela lei hai base akoi miyam puna khane wafamni film mayam si manung sida Manipur ki koi halti koi pamung aribam syam samna puthumba imagi nimthena film amanu anba Bharat ki yan hanba gan pre-7 award to koi imai nimthena jong phangki Nong mada sangba chana thanba polam sing asigi mamalda business tawriba miasina launing ba mamalda lawriba sei sarkar asina athubada yengsin bio haina chanura lamchinglel kangleifak sel kena thadorokpa cherolamana hairi sel ke gi president shades pakpina khujek piduna thadorokpa cherolamana nong mada changba polam singi manungda chana ba cheng amadi anayaki oiba pharmacy gi polam sing yauna chana thanba polam singi mamal asei business tawriba miasina yoning ba mamalda yonduna leire hiramsida mari lenaba singnasu Yangshin bagi tabak su taude, maramaduna, paliba sarkar sina, kaithel da fangliba polam singi mamal asida, check taubiu haina sial kena thadorok pa cherol aman hairi. Chaliba thasigi kunmari dage kunifan fauba Mumbai da pangthokiba Miss Amadi Mistress Aiwa lisingani trama panda Manipur dage chatkiba model singna tuan ba mana kya fanglakpaga loinana ngasi Imphal da thunglakrai. Mana fanglakra sing adudi Mistress category da Mistress Victoria Okramna first runners up Mistress Haripriya Tongbramna Mistress Photogenic Amadi, Miss Jessica Lystramna, second runners-up Amadi, Miss Best Walk Loinena, Mercy Khuraijamna, Best Smile Amadi, Charisma Lemapopamna, Best Fitness title Laurake. My Paklava model singasina Imphal International Airport Thunglakibada Miyam Harawtiam okay. Makoibo Okpigi Toramaduda, TOMTV ga akanana unabamada model singadugi Maikadigi, Harawtiam Bawafunka Fungdonarake. Manipur gi amadi miyam gi damakta kari thabak thoram sing to bigen khandu aina laura iba subtitle sigi matang ina ai Manipur miyam sida ama khoi gi khara adum mating khara pange na khale aina thengnar ko experience sing share to ba amade aina moida yam hen haizaning badi ego laitaba yamna ego wang daba adum oza guru bu masak munna khangba adut o heninge adu matamda da mai pa kan yana khanjai adu ngasigi title sing che lobi ko matamda kari thori yam harawe yam nungai us pawe aina luxury se Mrs category gi best Miss Photogenic title ni luxury se Manipuri miyam da amadi akhoi gi hairi ba title sibu lawna bo hona bada mai pak na bo hona bada mating pang gi sing kari kari habini hiding badi yam hiding habadi without their support I won't be possible to do anything then yam harawi yam nungai especially I'm very thankful to TOMTV team also as I'm also as a part of TOMTV then I thank all my friends my colleagues and my schools that's all Thasigi Kunifanda New Delhi ge ITC da pangthokiba Mistress India Art Contest da Manipur dagi Manorama Yumnamna lemjingai oreva Mistress International Quarter amadi Mistress Beautiful Hair gi manalo rakrai Manorama Yumnam Imphal West ki Kodom Popi mamang lekai dagi Yumnam Tombi Sana amasung Yumnam Romita Devi anigi masanupini Hauji amuk sanabagi pau phongbigani Thasigi Kunifan amadi Kunmapanda Greater Noida gi GV Nagar da pangthokiba UFL International Mixed Martial Arts MMA da Bharat ki mahot sinduna sarugya kiba Manipur Mixed Martial Arts Association gi sanarishingda gold taret yauna medal taramathoi lawrakrai medal lawrakraba sing adudi sub junior girls ki kg 35 makha kanglup ki oina sagol sem Rosibina kg 50 makha ge kanglupta Konthojam Nancy na gold lawki sub junior boys ki kg 50 makha ge
Kanglupta Mohammad Rastakyu Ahmad Amadi KG Yankai Manga Makhagi Oina Chingakam Rajasna Golaurake Aduga Junior Boys ki KG Humudra Makhagi Kanglupta Konthokjam Bikas Aduga KG Humpu Makhagida Sagol Sem Rameswar Amadi Senior Men's ki KG Humpu Makhagi Kanglupta Shinam Romeona Gold Medal Sing Laurake. Third IRB Wangbol Nasinduna Wangbol IRB Complex ta Thasigi Kunipandagi Numit Humni Chumna Satharakiba 4th Unit Badminton Tournament Lising Nitrampan Ngasi Loishin Kray Championship Aduda and Herojit Maitei IPS Amadi TH Tombagi Jurana winner AK Dijaugo Singh Amadi H Priyakumar gi Jurana runners up Take Best Player da AK Bobosa Aduga H Ingo Singh SI Amadi M Indrajit Singh gi Jurana Best Discipline Player Take Aroi beda maru pau mukana fangbigani. Lamdam asida drug saba madi pusilapagi changwang khalakliba asida ahen minyang changlagani haina Manipur gi Governor Dr. Nazma Heptullah na phongdokre. Lamyan ba hijam irawat ki chamaga kunhumdoi suba mapokumon thorom park sana pangthong na kre lam tu sit sang kre. State level posan ma cycle rally ngasi Social Welfare Minister Nemsa ki gena lam thakre. Amadi More Police Commando Amadi Tarani Suba Assam Rifles na Muema Lupa Lak Ngarongi Mamal Wegedaba WI Table Kapona Fagat Craig. Ngasigi di matang sida Manipuri Paulo Jare Times of Manipuri Manipuri Pau Yimbir Basing Bamukana Kurum Jare.